Tongjai Maril gi lambi sem bahoram laga lepkre lupa crore kaya mafam khangdana mangankre haina BJP na maral sikre. Kurumjari ISTV ki pau miyeng tabi basingbu taram nukjari hauzi pau santong pijari. Tongjai Maril gi lambi matam khara sem bahoram laga makata na sem kidre lupa crore kaya mafam khangdana mangankre haina BJP Manipur Pradesh ki luching basingna nungba community hall da pangthokpa nongmagi oipa political conference ta phongtok nakre. State Executive Member Adim Pamay na sinduna pangtok Vethoramatuda Election Management Committee ki convener TH Chauba Documentation Cell ki convener RK Ranjan Hanagi Minister N Mangina chingwa myoy kaya na saruyaki wangang kiba singna phongdok na kibada Tongjai Maril lambi gi kaithok kiba senpham sisinaba loikre utnanaba thabak matik khara semlam laga tokre Congress Party asi corruption da hainingai leitre maru phangna muthatpa mathau tare lambi thong semba ngamdabadagi lanai sel puthoknaraga semjinba yaure sarkar pali haibaki khudam amata phangba ngamdre haiba wafam kaya phongdoknaki Adim Pamaina nungba kendrada miyamgi mihut khanbagi mahota luchingba oina khankibadagi asoiba aranba kaya lakle Tongjai Maril gi lambi semba loisindana tokre oirakliba phibamasti miyamgi laibak thibani haike Congress na sason oiba matamda Tamenglong district most backward district and law thoki BJP ki sarkar la matamda most developed district in India and law thokan yani This is my aim and object Indian Meteorological Department ki report ki matungina Manipur yauna awang nongpok state singda haukiba chahi ke yengnarubada monsoon gi nong handak chahi na kharangan khatna lakhi haibagloinana jatkiba tang taramanga fawda Manipur gi oina humbudra taret 10.8 millimeter ki changda nong takibadagi lawmi singna labukta law unana ba sem saba loinaruraba matungda haujik amuk nong ningthina taraktabadagi lawmi sing mipaina ba hore Lawfam kaya laifam thokpa ising ki chang yaudabadagi phau hun khraba lawfam kaya kangsilakadra haina lawmi singna pakhatnare Bakopja ahambada yamna phagada khalabne huiti ising je kangabadina law uba khopada koida awaba moire aku panina lawji pale atong majingidi awaba hoidra je kangde ikang thoi Nong ji angtang chuna baji kari dauraga chugada gi ji angtang khana biu Mapan suba sector gi taruk suba sam rifles na Lilong police ka loinana Waithau area da ngasi ayuk angan bada thibo humagi thabak chathabada lethot bomb manga amadi hand grenade ahum phangle hari hoji pawgi marthana temba break amatang logjari The series ki ana ai na ngasi phangle ba sida yama chawna mateng pa My success is the consequences of the hard work, patience and sacrifice given by the qualified teachers of ITC and the mock test series. Lana chini mga mapupara kada in advance or ba growth ba. Manipur data na tana maling no kung kuding magka likla ka mapupara number one is and wishing likla on its 25th celebration. Hainaw gi asengma mahau pambirabadi legendary freshly mango puns adusu sumna tagi lupa tarada 600 ml na tuga 1200 ml freshly mango drink leibada mimi noodles lemna hapchagani champrado na fresh winning labadi thakpiyu freshly nimbu pani punamakta fresh amasung pure oiraba freshly Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr Madhubala Laser Beauty Clinic MZ Avenue Imphal Admission open. Position holders kaya puthokraba. National Excellence Awards for Schools Panglaba, Brazilian Institute of Sciences School Moirangkhom Imphal da 2016-17 session ge 11 science da ming chanan aba form thaba hokjare. Pangliba maki matungina khanaba khudongchaba sing pijari. OBC, MOBC, SC, ST singi thodop khudongchaba sing thamjari. Ngasimak ming chanbiu akaknaba sit masingni Brazilian Institute of Sciences Moirangkhom Imphal.
Break matungda amukana taram nokchari makhataba pauda Joint Committee on Inner Line Permit System ge convener Khomdram Ratan gi mathakta sarkar na wanted lauthoki badu khudak tahandu JST ILPS ka sarkar ge yana kiba ILP gi bill act on thu haiduna Joint Action Committee against the announcement of wanted JST ILPS leader Khomdram Ratan and implementation of ISPS Singjamai Wangmana Sintuna, Ngarang Numidang Meragi Kongchat Ama Pangthokre. Singjamai Wangmada Leba Merapai Bisina Sarkiaduna Chatkiba Meragi Kongchat Adu, Singjamai Tungdaki Horaga, Kongman Mangjilom da Chatlaba Matunda, Bamon Lekai Mange Makonglom da Laklaga, Moirang Kom Tong Poweraba Matunda, Singjamai Tong da Kongchat Adu Lotion K. Manipur Police ki Masing Yam Laba Personal Singna Pam da Patodok Toktana Bangak Sen Bakitabak Packet K. National Highway Kuntraga Taret ke Irang Thong Semjin Gadabana Maram Oiduna ngasi tang Taraga Taret amasung Taraga Nipan Numit Nini ase ayuki pung Tara dagi Numitumba pung Taraga Nithoi Phauba Gari Chatpa Thingkhre Hari Hauzik Makhataba Pau Pizadringe gi Marathana Atenba break amamuk lominase Changi labor sorakpadagi produce ngaktawa hakchang choktarba tumba chaba yaraktawa khong hama nungayaktaba singkidamakta amatta ngaraba upaidi jolib syrup amasung jolib capsule bu changmina sinabiyo Panacea Coaching Center, New Chakon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position N. Suzaina Devi, 3rd M. Basundara Devi, 6th Gary, 10th Yaisana, 11th Selina, 13th Davidson, 15th Sujakanta, 16th Ningthem, and 25th Apollo. Hurry, limited seats. Irudio Coaching Institute. Admission open for Class 11 Science CBSE, 16 June 2016. Visual-based learning sigi kanabadi, takliba adubu, laina kanghan bangami, amasung mitna uraga kangkiba para adubu, laina ningsinghali. Other features are small batch size, faculties experts in CBSE syllabus, and exam pattern. For more information, Irudio Coaching Institute, Kangabam Leirak Machin, behind Vigo Hotel. Nauna sanarapa hapulapa body pillar sina stamengi body clothes sinabiyo. Breaking matungda amuka nataram nokchari makhataba pauda Hauzik chathariba economic blockade asina thaugi awaba lehendanaba sarkar asina kan honabadagi miyamna thau phangnatabagi awaba leitre mamangda chathakiba economic blockade singna thau phangnatabagi damak ahing yarektuna thau lounana honabada awaba kaya mayokna kibadu handaki economic blockade asidade adugi chaithang phangdre Chatkiba tang taragi ahing nongyadagi tang taraga mapalgi ahing nongyay phauba chathariba Chingi loop khara na kauriba economic blockade manunga sida Manipur sarkar na thaugi awat palaitana ba yamna kanna honari hairi bamda thau hanba lakpa tongan ba miyoi singna phongdok narakpada economic blockade manungda oil pump ki miyoi singna miyamda thau phangandana ba honai haiba wafam sing thamlakri ne harakanda namada blockade kin namada khodong chawaloba black market khodong chawaloba sing bado adu tahoningde semaitona blockade oragasu araiba potudi public ta mapung phana yawhaningi tasengadi manipur je thaugi awabde dum leiroida habdi kainona pamjingna sana bana ayam boikiba hogibade am wana gibse Amaramda hatada leba Tech and Bonds filling station ki proprietor Devena Fondorpada blockade manungda mamangda thau phangnakidabagi awab laikibadu handakti IOC dagi thau marang kaina adumak pirakhe handaki economic blockade asida sarkarna akhanaba thorang lokhalakpana anirak thau chingthoklure masina Manipur da thaugi awat palaitabani haike blockade manung sida koi tingi gari escort anirak lakhre anirak lakbaka sida 300 vehicle guma lakhre infanda
हानगी थाव खरा लेबदुगा लाइबो पोतुगा पोचे कोई की मणिपुर एवेलेबल होइबा हाइतारे पेट्रोल डीजल केरोसिन जे अदुना मरम ओइदुना अखोइना अखोइगी पम पांगबुना एनी डिमांड तोबा कांदा पीबा सपोज होना इंगसी पेट्रोल लीटर 20 कैन डिमांड तोबा 20 कैन ए पिरकपा अदु डीजल जे 12 कैन तरगो 12 कैन ए तिरकपा ममांगी मतमदने कनाय तोबदे खोइना डीजल जे 12 कैन डिमांड तोबा कांदा 4 कैन ए पिरकतबा अदु मामजे क्यू लेप्सले पब्लिक ना हंगे थाव कैम पिरे थाव जे थाव लेतदना डिपोटी थाव लेतर लिसिंग मरी खतम पिरे अदुना खोइजे थाव याम लेतरे हाबति मयाम जे पाखतना या त क्यू लेप्सलकपा अदु हतकी सिदी अदु नत्रेबा अखोइना 20 कैन डिमांड तोरे 20 कैन पिरे थाव जे पई लेरबनीना एनी जितना लाखवा बेकल खंगदे बेरेन खंगदे कंटेनर लाखवा कान कोइ लोइ पिबंगा मेबा ए थाव पईगी ले नोइ लौनिंग लो हाइबा कान सिदा पब्लिक सु वॉइस हम सकरेबा ए सिदी थाव याम लोक्सला जु काना रोइना थाव सि तांगदा मानद्रेना अदाना तौबनी हौजे रोइबदा मरोइबा पाउ अमहना पिजरे तोंगजे मरिलगी लंबी सेम हौरमलगा लेप्रे लुपा करोड़ कया मफम फंगदना मांगनख्रे हाइना बीजेपी ना मराल सिखै हौजकी वनदी ISTV ना पिजबा पाउ तांग तलुजरे मियंग ताबिरिबा सिंगो अमखना